Lamdam asibu thugainaba thorakpa pumnamak yeknabani Manipur tangdu-leitaba phivam hanjin-hannaba Leingak Takshilliba Asida Yadrabadi Meeyam Houduna Khongjang Changshilagani haina RPI Athawale gi National Secretary Maheshwar Thounaojam na phongdorakli wafam asi megi tang ahumdagi thorakiba irang asinga siga thana Thap taruk mafung farak leva fawda waroishin ama purak pangamdaba asigi matangda Maheshwar Thounaojam na Rajbhavanda Manipur gi Governor Anusia uke unaruraba matungda paumisingda mahana phongdokibani Paumisingga unaba aduda Maheshwar Thounaojam na hai Manipur da tholiba irang asida external aggression yaure haibasi maikai kyadagi haikiba leikre Union Home Minister amadi NIA na singba singna su public platform kayada wafam asi phongdokrabani masida sunatana more police ki SDPO CS Anand Kumar hat ki basi ki matangda Manipur police na combing operation chatabada shu da leiba ku ki lalolu anigi designated camp ta cadre amata leiramdaba amsung khamelo ki thogdokta su gi camp ta ku ki khulai paivasing wat leirambagi matangda Manipur gi security advisor na phongdokki leikre phivam asi yauraba fawbada Government of India na Article 355 ki makhada external aggression leiriba asi ngakthoknaba honabagi mami udriba sigi matangda Manipur gi governor da wakalamle masida governor gi maikei dagi su center da Taksin Baleptri, IV gi thakta makal kya gi discussion tawduna irang asi athubada loisin ba honari haibagi thajaba pirake tholiba irang asi athubada loisin duna mahuksa gi phibam da hanjil halu housing relief camp ta leiba miyam asi masa masa gi mayumda leihangadabani leikidraba lintoingambi hemanjit amade ngal leiba amasung singkhai ngan bagi thawa yaudrba haksang putu o haiba wafam singsu governor da taksilam ki haina Maheshwar Thounaojam na makatana phongdoki Kuki muthalo haibanate external aggression chin kuki narco terrorist illegal immigrants mayam mapane gi changchalaga sophisticated weapon pairaga changaga Manipur bu kaina basiliba Manipur gi innocent civilians bu hatong na basilaiba maitai ireicha ijati bu mutna basilaiba sigi mathakta action lokhat piyo haibani makhoi bu muthat piyo haibani haiba matamda Makoi yang kana tauri central government ki duty ni moina su action lauri IB mayam amna intelligence bureau mayam na su koi manungi poche tauraga makoi muthat na ba tauri na haide adubu tha taruk surbane sum taurakani na ngai lerega di praja mayam da chamam na ba confusion orak ba yengbiyo akoi bu ngak ni leriba akoi isagi state force pogi punsi se manga abani aduna madam kathor decision nam lobiyo sida kathor decision laudraga di koi Manipur se mut patare na haizarame ireicha izati ipuru ki damakta michang da leira aba adu koi ni adu kaina ba taura aba adu ko yeknabani aduna akoi matam nong ni khara technicality yengnaba haibase yengbai wani sida yaraktraba tauraktraba akoi achauba khongjang ama loina na tawdaba yadi ireicha kandaba yadi ifuru kandaba yadi Manipur kandaba yadi haibase changselakani haibase haizari mayamda